mayambu hamamaktada taram noksari Manipuri StoryTeller gi channel bu nungsibiduna subscribe tawbirakpagidamak asuki matik hainingai leitana thagatpa phongdoksari aina lizariba wari singse entertainment gidamakta lizaba wari ni wari singse true story da base tawba wari singdagi khangkatlaga lizabani masida soiki langchiba yawragasu mayamna ngakpiyu aina hujik lizagodoriba wari ase America hairiba country asida leiba thainagi matamda yanma tamnaramba tunnel amagi matangni tunnel asigi maming silver run tunnel haina kawi tunnel asi yamna liraba thainagi matamda train singna satok jasin tawba matamda sizinaramba tunnel amani silver run tunnel hairiba tunnel asi America ki state West Virginia da leiba Sairo hairiba apikpa town asigi manakta leirami thainagi matamda America ki West Virginia hairiba state asida leiba North Bend Rail Trail hairiba railway lambi asida train satpa matamda silver run tunnel hairiba tunnel asibu phawraga salami North Bend Rail Trail hairiba railway lambi asi saurakna kilometer 130 sanglami aduga railway lambi asi tunnel mayam ama phawraga salami tunnel sing asi America ki Civil War loiraba matungda ingsok 1867 adawaida sakhibani adubu ingsok 1950s adawaida train sing asigi budi asi sawba hengalakpadagi hana leiramba tunnel apikpa sing adu phawruga sappa matamda problem leiba horoglami maramdi tunnel sing adu pikpana maram oiduna asawba train singna phawruga sappa matamda khodong thiningai oirami maram asina railway gi authority sing aduna tunnel sing adubu sauthoknabagidamak project kaya ama paikhatlami anauba body yamna sauba train sing asina sathok jasin tawba matamda nungainabagidamak makhoina tunnel sing adubu thugairaduna ihang hangba rail lambi amagumna semlammi adum oinamak hana leiramba tunnel taradi kari amata thugairamdi amasu ngasi phawba leidi tunnel taradugi manungda tamna yahaiduna thajariba tunnel adugi maming tunnel number 19 haina koromi tunnel number 19 asibu miyamna silver run tunnel haiduna khangnarammi silver run tunnel hairiba tunnel asi saurakna meter 70 sanglammi ingso 1980 adawaida silver run tunnel da phawroga salamba train sing adu loina thingjinkhirami aduga tunnel asi sizinarambadagi punglep-leplammi ngasidi tunnel asina leiriba mafam adu khakta natana akoibada leiriba yumsing adusu ihang hangba mi kana amata leitaba mafam amagumna leiri mafam adudagi khara satlaga leiba mananakpada leiba misingduna hairi madudi silver run tunnel leiriba mafam adu isik-sikpa matam ayambada leisin tharaga leiba mafam amagumna leiri mi kana amatana sangnadraba tunnel asigi manung adu singkaba mising natragana gari masa thauba bikers singna sangaduna sizinarami adu moinamak silver run tunnel asibu tamna yahaina khangbadagi arapada leiba misingna tunnel asibu yengnabagidamak lagnarami silver run tunnel da tamnariba budasibu kanabu oiriba budasina matau karamna tamnaribano masi khangnabagidamak wari asi mayam taminarasi thainagi matamda silver run tunnel asi yamna sinba train singna toina sakanba rail lambi ama oirami tunnel asi matam ayambada America gi state Maryland ga Ohio ga samnaba railway lambi da sathok jasin tawriba train singna sizinarami thainagi matam ingso 18th century dagi 19th century adawaida pung amamam gap leiraduna train singna yam toina sizinarami matam adawaida miyamna tunnel asida leiriba train lambi aduda butki saktam ama toina thengnarami budadugi saktam adu phingau setpi nahawiribi nupi amagi saktamga manarami matam ayambada train thoriba engineer sing aduna tunnel manungda leiriba train lambi adugi mayaida budnupi aduna lepaga leiramba natragana tunnel adugi nakanda lepaga leirambadu yam toina thengnarami karigumba train amana silver run tunnel adubu phawraga satpa matamda train aduna maram sadabida magi ayangba adu taptharagadi natragana train aduna tunnel adugi manungda lepagadi train adubu thoriba engineer aduna budnupi adubu ahanbigi oina thengnabagini haiduna thajanarami aduga karigumba train amana tunnel adu phawraga satpa matamda train gi engineer aduna tapthadabida hanagi ayangba aduda adum thoragadi tunnel aduda tamnariba budnupi adubu yam toina thengnaraba engineer amani haiduna thajanarami maramdi budnupi aduna tunnel manung aduda leiriba rail lambi adugi mayaida lepaduna yam toina tamnarami train thoriba engineer sing aduna tunnel adugi manungda budnupi adubu thengnaba matamda train adu khamlammi aduga kanano haiduna check toruba matamda tunnel adugi manungda kana amata leibadi thengnaramdi
Nauna sangakpa train thoriba engineer singnadi tunnel adu phauruga makhoigi train adu thorokpa matamda tunnel adugi manungda tamnariba bud adu isam samba mi amani haiduna khalammi. Maramasina makhoina train adu kanna tharombadagi khamaduna kanano haiduna siek tawnaba honarami. Adubu experience lairaba bunupi adubu yam toina thenaraba train gi engineer singnadi tunnel adu phauruga makhoigi train aduna thorokpa matamda bunupi adu tholagadi makhoina minati buni haibadu khangma ngamlami. Maramasina makhoigi train adu tapthadabida hanagumna adum yangna bunupi adu da thaujilammi. Ingso lisingamaga samapan taragi agaski thagi athengba ahingi numit amada nahaoiriba engineer amana Americagi West Virginia hairiba state asida laiba Grafton hairiba mafam asidagi magi train adu thauba hauraduna Parkersburg hairiba city adu tana satkadaba oirami. Nahaoiriba engineer aduna magi train aduna satkadoriba lambi adu yamna sanglammi aduga train lambi sing adugi nakanda ayambana nung umang wamang singya singlerami. Sanglaba lambi aduda magi train aduna sumthorokpada mangonda khudongchiningai oiba thodog amata thengnaramdi. Adugi matungda magi train aduna Silveran Tunnel hairiba mafam aduda yausilami. Train aduna tunnel adugi manungda hek sangbaga train gi headlight adugi mangal aduna tunnel manungda leiriba rail lambi adugi mayaida phingau setpi nupi ama lepaga lerambadu nahaoiriba engineer aduna urami. Magi train aduna nupi adubu thomgdore khanbada mana suki matik pakhalammi. Adum oinamak mana nupi adubu hek ubaga train adu khudakta lephanbadi ngamlamdi. Maramasina mana whistle khongaduna nupi adubu rail lambi adugi nakanda sathokinaba warning pirami. Adubu nupi aduna mana lepliba khongpham adudagi karimata honglamdi aduga magi mamit aduna nahaoiriba engineer aduda munna yenglami. Adugi matungda train aduna bud nupi adubu thoma matamda magi saktam adu mathakta paikhaladuna nungsitta mangkhirami. Adum oinamak nahaoiriba engineer aduna di magi train aduna nupi adubu thomle haiduna khallami. Maramasina mana train adubu khamlammi aduga train aduda tongliba atopa mising adusu train adudagi kumthara aduna tunnel adugi manungda nupi adugi asiba haksang adubu thirami. Adum oinamak tunnel adugi manungdu laisin yamna thaba maramna nupi adubu thiba phanglamdi. Train thoriba nahaoiriba engineer aduna khalami madudi magi train aduna nupi adubu thoma matamda nupi adugi haksang adu mathakta paikhallaga satkre. Asumna makhoi mayamna tunnel adugi manungda nupi adugi asiba haksang adubu thirami adubu nupi adugi langla langjin ina singba karimata thengnaramdi. Adugi matungda nahaoiriba engineer aduna train adubu makhatana thauruglami. Mahangna train adu asum thorokpana atopa tunnel mamingna Smithburg tunnel kauba jaga aduda yaroglami. Smithburg Tunnel hairiba tunnel adubu senariba wordsman aduda nahaoiriba engineer aduna hairami madudi magi train aduna Silveran Tunnel manungda nupi ama thomle adubu nupi adugi asiba haksang adudi thiba phangdre. Madu tabada Smithburg Tunnel gi wordsman aduna khalami madudi nahaoiriba engineer aduna yam sangna magi train aduna thorokpa matamda wabadagi bhabna sagaladuna tunnel manungda nupi ama lerami hairibadu ubo iramgani. Adugi matung hapta khar leiraga Silveran Tunnel gi manungda bunupi aduna Tamnabagi sang adu toina henglami. Nahaoiriba engineer aduna magi panthungpham Parkersburg hairiba mafam adu yoruba matungda amuk halami. Matam aduda magi train aduna Silveran Tunnel phauruga lakpa matamda phingau setpi bunupi adu railway lambi adugi mayaida lepaga lerambadu amukasu thengnarami. Handamukti mahangna bunupi adugi saktam adu yam sengna uba ngamlammi. Nupi adugi kusu adu yamna ngaurami magi masam adu usukmurami aduga angauba phizol ama selami. Mana nupi adubu uba matamda warning oina whistle amukasu khonglammi. Matam aduda bunupi aduna lauruga kapaduna magi saktam adu nungsitta mangkhirami. Yamna nganingai oiraba thodosing adu ubada nahaoiriba train adubu thoriba engineer aduna khangba horakhi madudi mana uriba nupi adu tasingna mi nate bunni. Asumna nahaoiriba engineer aduna magi train aduna Silveran Tunnel phauruga lakpa matamda bunupi adubu yam toina thengnaba horoglami. Kiningai oiraba thodosing adu mahangna railway da thabak tawriba atopa employees sing aduda lirami. Adu moinamak railway gi official sing aduna mana liriba wari adu thajaramde maramasina nahaoiriba engineer adubu atopa mafam amada transfer tawkhirami. Adugi matungda atopa railway engineer mamingna plenary kauba Irish masa amana magi mahu silami.
Adum oinamak Silveran Tunnelda bun nupi amana Tamnabagi wari asi Americagi state West Virginia gi mafam kudimakta sandokpa horoklami. Plenary hairiba Iris nupa ase hanadagi experience yamna leiraba railway engineer ama oirami. Mahagna Silveran Tunnel gi manungda bun nupi amana tamnai habado tabada noglami amasung thajaramdi. Maramdi magi punsida bud haibase amukta su thingnadri. Adugi sumathakta Silveran Tunnel leiriba state West Virginia da madin nauna transfer torokpanina bud adugi matangda phajana khanglamdi. Mahagna hairami madudi Silveran Tunnel manungda bud nupi adubu thengnakiba naha oiriba engineer adu oidaba ngangba apangba mi amani. Plenary hairiba nupa asina no odana wasaklami madudi mana train thauringai matamda bud amatana magi train adubu lephanba ngamloi. Mahagna makhata na hairami madudi karigumba tasengna Tunnel adugi manungda bud nupi aduna tholagasu magi train aduna khamdabida bud nupi adubu thomtalaga thawgani. Adugi matung hapta ani leiraga nongmagi athengba hingi matam amada Plenary na magi train adu sum thorakpana Silveran Tunnel gi maya yosilami. Matam maduda Tunnel adugi hek sangbam mayada leiriba rail lambi adugi mayaida mayekti yamna sengdabida ngauthri ngauba migi sakta manba ma lepaga lerami. Mana Tunnel adugi manakta sumsum naksilakpada mana uriba saktam adu angauba phizol setpi nupi amagi saktamni haiba khangmangamlami. Magi train aduna Tunnel adugi sangbam mayada lepiba nupi adugi manakta sumsum naksilami adubu yamna ngaklibadi nupi aduna khongpham amata lengdabida rail lambi adugi mayaida lepaga adum lerami. Madu ubada Plenary na asugi matik ngaklami amasung mana uriba nupi adu budni haiba khangmangamlami. Maram asina mana makhata na train adu leptabida bud nupi adubu thuamaduna thawraga laami. Magi train aduna bud nupi adubu thuama matamda bud nupi aduna lauruduna nungsitta mangkhirami. Kiningai oiraba thodok adu ubada magi mihun adu asuki matik kanna songlami. Adugi sumathakta amukasu mana khalami madudi tasengna magi train aduna mi ama thuamaga halaba zara. Asumna khanna mana train adu mathangi station yaunaba makhata na thawraga laami. Mana train adu lambida thorakpa matamda railway gi nakanda thabak tawriba mising samna hairabada signal pithopechen tawriba mising aduna magi train da makhut hairakpadu urami. Adubu kari maramgi railway gi lambi nakanda thabak tawriba mising aduna magi train da makhut hairakliba no haibadudi khangmangamlamdi. Adugi matungda Plenary na magi train adugi matungda mi kaya amana sagon tongaduna laukhong aduna inarakpadu urami. Ngningai oiraba thodosing adu ubada Plenary na asuki matik ngaklami adubu kari maramgi no haibadudi khangmangamlamdi. Asumna mahagna train adu makhata na thawra aduna aroiba jaga Petersburg station aduda yoroklami. Petersburg da leiriba railway station aduda railway gi employee khakta natana Plenary na thawriba train adugi matungda inarakliba sagon thoroga lakpa mising adusu yoksilami. Matam aduda sagon thoroga lakpa mising aduna Plenary da nupi adu kadaida laikhrage haiduna hanglami. Madu tabada Plenary na pakhatpa horoglami aduga mana khalami madudi makhoina nupi ama hanglibase mana ngasai Tunnel manungda nupi ama thomkhiba adu oiraba zala. Maram asina Plenary na yam ngakna kanano nakhoina hairibase haiduna hanglami. Mana mukasu hanglami nakhoina hairiba nupi ase Tunnel manung aduda thenakhiba phingau setpi bud nupi adubura. Maduda makhoina khumlami akhoina hairiba nupi asidi nangna ngasai train adu thauruga sapa matamda train adugi mamangda paliba kawkechar adugi mathakta tongkhibi phingau setpi nupi adubuni. Masida kawkechar hairiba se rail lambi da posai thamchalamba matamda madubu inthoknabagidama train amagi mamangda hapa iyona saba frame adubuni. Tasengna hairagadi phingau setpi bud nupi aduna train adugi mamangda paliba kawkechar adugi mathakta phammaduna rail lambi adugi nakanda leiramba mising aduda makhut hairami. Maram asinani railway gi nakalda thabak torungliba mising aduna Plenary na thawriba train aduda makhut hairakliba. Railway gi nakanda thabak tawriba mising aduna su Plenary da hairami madudi magi train adugi mamangda paliba kawkechar adugi mathakta tasengna nupi ama phammaga train aduna thawruga satkhiba adu ui. Maramdi train adugi headlight adudagi thulakpa mengan aduna nupi aduna train adugi mamangda paliba kawkechar adugi mathakta phammaga leiba adu mayek yam sengna engan urami. Adubu train aduna magi panthungpham Parkersburg ta leiba railway station adu yorakpa matamda mafam aduda leiramba license adugi marakta nupi adu mangkhirami.
Asumna railway thabak tawriba workersing amasung miyamna train adugi mamangda paliba kawkesar adugi mathakta tonglibi nupi adubu kanano haiduna hangnaba horoglami adubu plenary na khangdi haiduna khumlami mana khalami madudi tasengna mana thoriba train adugi mamangda paliba kawkesar adugi mathakta nupi ama tongli hairibadu asumba oiragadi nupi adu tasengna silveran tunnelda thengnakhiba bu nupi adu sungsoi soidana oigani asomna plenary na hana butta thajaramdaba adu hajikti thajaba horoglami adugi matungda mahangna railway gi official sing adu da hairami madudi silveran tunnelda bunnupi amana tamni hairibadu tasengna asumba oigani madu tabada railway gi official singduna mangonda haireglami karigumba nangna tunnel manung adu da tamni haireduna mingonda sandolagadi nangi thabak asi tatkani plenary na amuk hairami tasengna magi train aduna silveran tunnel adu pharo ge sarkadaba kire maram asina atopa jaga amada transfer tawbiro asumna railway gi official sing aduna plenary bu atopa jaga amada transfer tawkhirami adugi matungda West Virginia da leiriba Parkersburg hairiba city adu da leiba telegraph office ta silveran tunnel da budnupi amana tamnai haibagi ngningai oiraba message kaya ama lakba horoglami maram asina railway gi official sing aduna silveran tunnel manungda tamnaribi phingau setpi nupi adu kanano haiduna thigatpa horoglami makhoina investigation chatharakpa matamda silveran tunnel manungda tamnaribi bunupi adu train tongba lakpada sikhibi nupi amani haiba khangmangamlami maramdi sahi kharagi mamangda naha oiribi nupi ama train tongaduna West Virginia da leiriba Parkersburg city da salami naha oiribi nupi aduna train aduda tongkhibadudi khangmangamlami adum oinamak mahangna train adugi panthungpham Parkersburg city da leiba railway station aduda kumtharakpadi uramdi nupi aduna train aduda tongkhiba matamda angauba masugi gaun haina khangnaba phizol adu selami mahangna train aduda tonglaga Parkersburg city da asalibagi maramdi maga luhonguduriba nupa adu Parkersburg hairiba city asidagi oirami adumoinamak mahangna train aduda tongkhibadagi Parkersburg ta leiriba railway station aduda kumtharaklamdi maram asina naha oiribi nupi adubu train adu tongkhibadagi mafam khangdana mangkhri haibagi report lerami police na railway lambi adugi manakta leiba mafamsingda thiba yaba thirami adubu nupi adudi thiba phanglamdi miyam thajarami madudi nupi adu train adudagi ontharaga siba natragana kanagumba mana mahakbo hatopiraga train adudagi soidana langtharamgani adum oinamak nupi adu hinglibra natragana sikhrabra haibagi langla langjin karimata khangmangamlamdi maramdi bakhoina thiba matamda nupi adugi asiba haksang phawba thiba phanglamdi adugi matung ingsok 1940 da worker kharana silveran tunnel adubu maset khara thukairami matam aduda nupi gi saktam manba saru polangama tunnel adugi wall manungda phumaga lerambadu thengdarami worker sing aduna makhoina thengnariba saru polang adu nupi amagini haiba khangmangamlibagi maramdi saru polang adugi makokta hauriba masam adu yamna sanglami aduga nupina senaba angouba gaun haina khangnaba phizol adu selami miyamna thajarami madudi saru polang adu sahi kharagi mamangda naha oiribi nupi amana train amada tongkhibadagi yamnganinga oiba mongda mafam khangdana mangkhiba adu soidana oiramgani adum oinamak makhoina nupi adubu kanano natragana kari maramgi halami bano haibadudi khangmangamlamdi makhoina saru polang adubu silveran tunnel gi manakta leiba ariba cemetery amada yam phajana niyom sumna church ki mising yaroduna phumlammi adugi matungda nupi adugi atama aduna santi phangladuna silveran tunnel manungda tamnaramba singa adu loina phakhirami ngasidi silveran tunnel asi mi kanambata sangbidaba ihang hangba tunnel ama oire adum oinamak singkaba mising natragana cycle thoba misingna tunnel adugi manakta saluba matamda gauthrik ngauba nupi gi saktam manba mana tunnel adugi manungda pairaga leramba adu thengnaba yaromi